Keno UPF ki Union Territory ki demand MHA na reject tawkhibadu condemn tawi KHRC Haukiba tang taru amasung tareta Kuki Soo Group singi umbrella organization ama oiriba Keno UPF na Bharat Sarkar ki Ministry of Home Affairs ka wari sanakiba aduda Kuki Arm Group singi maikai masagi Legislative Assembly leijaba Union Territory ki demand pinabagi wafam Ministry of Home Affairs North East ki advisor AK Misra na reject tawkhibadu Kuki Human Rights Council KHRA na condemn tawi hairagli Council asina thadorokpa cherol aduna hariba na haukiba chahi kaya Kuki miyam na makhoi right amasung self determination gi lantheng chathaduna lakliba si Kuki singi oiba right amasung phangphom thoklaba apamba sing adu fangnabagi damaktani Kuki len haina khangnariba Kuki chingsing asi pre independence ki matamda Manipur state darbar gi control makhada leiramdi maram aduna Kuki miyam na taliba Union Territory gi demand asi Kuki singi self determination gi right adu thabak to onthoknabagi damaktani Kuki miyam gi oina masagi pari puri gi oiba lamsing leijai maram aduna separate administration gi demand asi gi matangda topa community singa khannaba mathau tade Kuki maitei amasung naga singi masagi oiba topa matsaktam amasung territory leijai maram aduna makhoi gi individual right amasung aningba pamba sing adu ikai khumnagadabani Manipur gi hojik oiriba fibama sida Kuki miyam gi oina separate administration haibasi yamna mathau taba amani hojik tholiba kangno ki irang amasung ethnic cleansing asina Kuki gi mioi chani gi mathakta sikre Kuki khul chani gi mathakta mangta hankhre hariba thawong sing aitei asi Maitai Group Manipur State Force amasung Maitai militant sing na chathakibani hariba hingsa gi thogdo asina Kuki amasung Maitai community sing asi cham manaba administration amagi makhada kaidongwai da leiminaba yaroi maramaduna central government na Kuki miyam gi aningba pamba sing asi khangna Keno UPF ka consultative oiba mawong da wari sana duna thabak to onthokna ba honabiu Kuki community sing na taliba masagi legislative assembly leijaba Union Territory sing gi demand asi Kuki sing gi safety security amasung self determination gi damaktani hairi angkol nagalong gi tampa ke assembly seat ni fu leiriba si kunga manga da hantahanaba aduga chingi na kuntraga manga da hengatnaba Warep Aruba Oirakkadouri Tangkhul Nagalong TNL na sinduna thasigi tareta TNL office kam multipurpose complex apangthokiba delimitation gi matangda nongmagi oiba consultation meeting na Manipur gi hojik leiriba ching amasung tamgi pak chawba jaga asi yenglaga tampa ke assembly seat ni fu leiriba si kunga manga da hantha naba aduga chingi assembly seat kun leiriba si na kunthraga manga da hengat naba Warep laukiba amasung Madubu thabak oina onthoknaba sarkar da taksin khiba asina maram oiraga tampakta leiriba singi laibak aruba fibam da lakadauri TNL na sinduna pangthokiba consultation asina Manipur ga punba pak chawalamgi saruki chada 90 di travel singna aduga chada tarana belly na aduga misingi oina su travel singi oina laktaraga manga aduga belly gi na laktaraga taretni maram aduna equality amasung justice ki principle da Manipur gi travel singi oina leiriba assembly seat humfu asida accurate proportionate oiba Miyam gi mihut lehen gadabani maram aduna leiriba assembly seat humfu asigi manungda tribal na kuntraga manga aduga belly na kunga manga oigadabani hojik leiriba Manipur gi legislative assembly gi budget asi article 371C gi matungina belly amasung chingi oina ani thokna khaidokadabani budget khaidokpagi thabak asi thintadana tawgadabani Manipur gi tribal singai fanabagi damakta article 244A gi makhada 6 schedule changadabani haina laukiba Warep asi yamna kiningai ni Tangkhul Nagalong na laukiba dimana simak chahi asigi July Taragani thoida Manipur governor da memorandum pisinuna haukiba chahi kaya asi tribal singbung changni ba ama oina treat tawbire maram aduna dimana si thaba oina pangthokadabani haina taksin ba laikhrabani 2011 gi census report matungina Manipur gi apunba population 28,55,794 gi manungda maitaina 12,51,307 oiduna apunba mising chada 43.82 oiri Pangal na apunba mising gi chada 8.40 oiduna punna 2,39,836 ni travel gi oina apunba misi gi chang 41.2 oirabasu travel sing asi chingda ngakta leiba nate tampaki khaidokraga chingi travel sing sarukni haina counter riba sida belly da leiriba Kuki Naga tribe sing asi gi mathakta Nepali amasung atopa furuf kaya su yauribani masigi mathakta chingi district singda abnormal oiba chada 143 yauna population growth hengalakpagi achoba watho kaya su leiribani hariba abnormal figure aduda yumfam oiraga chingi assembly seat kuntraga manga aduga belly gi na kunga manga da hantagadabani haiba Dimana si tampaki oina maru oina maitai singi oina di yamna kiningai ni military junta na Saidauge Widam yauna san border gi maru oiba jaga sing lopsin krei Mathang tha December 19 da Myanmar da general election pangthokadariba siga mari leinana military junta na masigi area operation asi hena pakthok chawthokna ba leptana rebel singna khudum chalamba mafam kaya lausilakli haukiba thangda numita hana rebel singna khudum chalamba Saidauge Widam yauna Mandalay region amasung San state ki Mandalay township ki marakta laiba maroiba border area kaya amasu khudum chansilei Saidauge Widam asi rebel singi maroiba command
batch ama oina operate tauramani haina military junta gi maikai digi official oina phongdokre junta gi official statement amagi matungina hariba operation asi military gi kalam manga yauna maikai digi hokhiba October 10 dagi hauna attack chatharakibani loina November 3 mapung fana jaga adu control tawbangam khibani numit 19 ni chumna chathakiba offensive adu da nakalani gi marakta kuthongna bagi thaudok ni fugani thoi lakthoki kuthongna ba adu da laikhidraba rebel sing hakchang taraga mari phangkhabaga loina na afaba makhal gi nongmai humfu yauna to pakulai kaya amasu fagat pangam ki military junta gi maikai dagi so aso apan nangki military junta no rebel sing gi command base ama mapung oina Fana lausin mangam kiba asi Mandalay Township ta military junta na yamna kumang chausin ba sila kibagi achoba kudam amani haukiba August kunga mari dasu rebel sing na kudum chalamba Fayong Town gold mine amasung Alpha cement plant sing mapung fana lausin mangam kre haidi Senapati amasung Kangpopi district ta lairiba Crystal itul inausing nungsi chanana laiminna na ba MIC na appeal tawragli Lord Jishu na aikhoigi Holy Bible da takpi tambiramagi matungina Senapati amasung Kangpopi district ta lairiba Christian itul inausing na santi amasung nungsi chanana laiminna na ba Mizo Integration Council MIC gi maikai dagi appeal tawri hari council asina thadorokpa cherol amana hari bana 16 suba chahi chagi matham aseda aikoi gi pari puri sing asi China dagi India gi Northeast region sing maru oina hojik Mizoram haina khangnariba Lusai Hills aseda migrant tawr khibani aikoi gi paipu sing adu Lawn culture amasung tradition amatoina punsinduna yamna khangba kanbaga loinana ningtamna hinglakhibani Mizo hariba maming asimaksu Kuki Chin Jomi hai yauna Myanmar Bangladesh amasung India da common oiba heritage amasung collective identity sing leiba tribe sing yauna tribe sing amasung clan sing gi family ti represent tawribani tribal amasung Christian ama oina Mizo amasung Naga sing gi marakta senglaba mari adu laiminaribani aikoina Christian da thajaba thambaga loinana ina khulaba aikoi gi tribal heritage asina aikoi masal gi marakta understanding reconciliation amasung cooperation pinaduna pillar ama oina thamgadabani Maramaduna Senapati amasung Kangpopi district lairiba Christian bunungsi jaba aikhoigi chol nausing amana amabu ikai khumnaduna amasung thajaba thamduna nungsi chanana lainaba appeal tawri loinana Mizo Integration Council gi maikai digi hariba maram sing asida thajaba thambaga loinana stakeholders sing community leader church leader youth sing amasung civil society singna collective effort asida punna saruk yanaba appeal tawri santi understanding amasung Unity na ikoi amata oina punsinna duna ikoi gi tungi future adu sagat minasi loinana ikoi gi community asigi hayeng gi damak hena nungsi chanaba ama purangna ba honna minasi haidi chingkari manga yauna taret sikre Yalungri mountain da unpakin tharakpada Meeoi taret sikre madugi manungda mapan gi chingkari manga yaukre Mount Yalungri da mountaineering camp amada ningthokaba numita nunpak ama ningkhairakibada mapa leiba ki chingkari manga Nepali guides ani punna Meeoi taret sikhi thaudo aduda topa manga amasu soki samudra imaidagi foot lising tra tukka humputara gi mathakta leiba base camp ta thaudo du thokhibani leikhidraba chingkaroi sing adugi leibak amasung makhugi masak khauji khangmangamdri mafam adugi lamit tumit ki khudong thiba amasung nong chingi adugi maramdagi rescue team singna manung hanjinba mafam adu yaunaba khongna changsili foot lising amaga chanipan ga kuntra rongi awangba amada nongpok thangba Nepal da leiba Mount Yalungri Meeoi Oirappa Himalaya chingdol sing thirakpa chingkaroi singgidamak pamnaba mafam amani government shut down staff watpadagi US flight lising amaga chatret hena cancel tawkre hojik chathariba government shutdown asigi maramdagi air traffic controller singi marakta satina staff watpa maramdagi chayol loiba numita United States ta airlines singna flight lising amaga chatret hena cancel tawkre amasung ahenba flight listing kaya thengtha duna laiba aduda makha tana air travel gi chorang na bachathari flight tracking website flight aware data palladuna CNN gi matung ina flight lising amaga chamanga hena thangja numit khakta da cancel tawkre amasung lising taruka chatruk hena thengthakre madugi mathangna nongmaijing numita su ahenba oina flight lising ama cancel tawkre cha kaya thengthakre budget pass tawbangam dabadagi air traffic controller amasung federal security screener singna talab fangdabadagi apanba sing ase staff sachina walakhiba maramdagi ni haina US Federal Aviation Administration FAA na haiki CNN gi matung ina kariguma government gi muknaba adu makha chathaduna leirabadi flight hantanba adu leiba pukpa numita chada taruk sagosen numita chada nipan amasung mathangi iraida chada tara hengat hanaba FAA na tharang tauri budget ki mukna duna leiriba adu kariguma congress na thuna loishin daba tarabadi masing adu chada taraga manga kun fawbo yongna wangkhalakpa yai haina US Transportation Secretary Sian Duffy na Fox News ka unaba amada warning tawkre now puribi ichan sikhibi JC semkre
Ngarang nungsil pung anirom tabada Bisnupur district ki Kumbi police station gi manung chalma Kumbi Setupur maning lekai da leiba tha taret naupuri bi Moirangthem Ichen kungani thoi mapuroi ba naucha chingnaningai oiba mong da sikhiba thokdoka mari lainana JC semkhre leikhidrabagi mapuroi ba naucha kunthraga manga na miyam na phubudagi jenim sarai kanakre thokdo siga mari lainana semkhiba JC na ngasi leikhidrabagi Ichen gi mapam da pangthokiba pawgi mifam amada Ichen asi makhoi gi yumdagi panglap laptana thongal mari rom चलगा लेबा मोइरांगथेम नावचादा युम पानबनी हौखिबि राय नुमिता मखोय मसेल खनै हाइदुना नुमिदांग पुंग 10 रोम ताबना मपामदा लाक्तुना लेखि नोंगानबगा मपुरोइबा नावचाना नोंगालगा इचनबु मचा अनिगा लोइनना लौबा लाक्पदगी चटमिनखि अदुबु नुमित असेगी अथेंगबदा इचन थीबा खंगदे हाइना पाव लाक्पदगी नोंगालगा कोइथी थीबदा फंखिदे अदुबु इचन मयुंगी कादा थौरी यानुना यामना चिंगनानिंगाई ओइबा मोंगदा लेरंबा थेंगनाखिबनी मिसी असि चिंगनानिंगाई ओइबना पोस्टमार्टम की रिपोर्ट फंगदिबा फावबा असि हक्चांग लौखिरो हाइरि कंगलेपा पुनबा खोलाव अपडेट तगी लौखचरके बर्मा की कैचिन स्टेट KIA की मरक्ता लान यारुबा चुरचानपुर की कुकी मचा असि जुन ताना हातोख्रे तिक मयाई लेरबा टोर्नाडो ना पराना स्टेट मियोई तरु हातख्रे चात्रिक यांखै ना सोप नंगहनख्रे मतिक मयाई लेरबा टोर्नाडो अमना खा थंगबा ब्राजील की स्टेट अमा ओरिबा परानादा मियोई तरु हातखिबगा लोइनना चात्रिक यांखै ना असोप नंगहनख्रे हारि पुंगदा किलोमीटर चनी यांखै यौना सिटखिबा कनमनोंग लैनुंगसित अदुना ngarang पराना स्टेट की रियो बोनिटो दो इग्वाकू द साफुकन ना हुमजिलखी बगल लोइना पाक्सना अमांगता थोहनखी मियोई लिसिंग तरागा मरी लेरिबा टाउन अदुदा चादा 90 की चांगदा चाउना अमांगता थोहनखी हाइरि तमथिरबा नोंगलै नुंगसित अदुना रियो बोनिटो दो इग्वाकू द मियोई मंगा सियनखी बगल लोइना अनकपदा लैबा Guarapuava town the Meeoi amasu sianki akan manong lainungsit aduna town sing aduda leiba building yauna uwa kaya parks na amanga tathoan ki akan manungsit aduna building sing adugi yumthak sing humdokhi bagal loina akoi bada leiba labuk lamhang sing amasung u kaya su chauna amanga tathoan ki hari town ani aduga nakna bada leiba town sing su akan manungsit mayong na khibagal loina len yawa nungsit su sitki adumak pu mafam sing aduda yamna sathina amanga tadi thoan ki de authority sing na thamlak pawarol amada soklaba Meeoi tara surgery chathaki bagal loina mapan gi fibam luna lairi emergency team na nonglai nungsina sokal laba mafam sing da thi buhumba amasung mi kan bagi thabak sing chathaki bagal loina aso apan sing hengalak pagi oithok palai haina su phongdoki Parana state ki governor Carlos Masa Ratin Ho junior na akan manonglai nungsina sian kraba sing adu ikai khumnaba uttuna numit humni awawa phongdok na balaw thokre Brazil ki president Luis Inacio Lula da Silvana leikhidraba thawai sing amasung kudong thiba nang horaba imung manungi mioi sing da awaba phongdoki bagal loina na kudong thiraba mafam aduda tengbangi polam sing pi na ba kan warol thamkhre leiba adugi Ministry of Health and Regional Integration amasung development ki official sing na tengbang pi bagi thabak sing chathaki bagal loina na National Civil Defense ki mioi sing su kudong thiba mak nariba town sing aduda miam da mateng pi na ba amadi akaya toy kaya bunang na sengbat sagana ba mathok ta honkhre hairi National Civil Defense technician na su kudong thiba mayak nariba town sing aduda tengbangi thabak sing chathaki bagal loina na mi kan ba amasung thibagi thabak sing chathaki hairi